प्रोटेस्ट की सेम सारिंगाइदा कारना थोमजिलकपदगी अमा सिरे इम्फाल की ख्वाइरंबल कैथेल याउना तंपाक की कैथेल खुदिंगमक्ता ngarang achouba protest ama pangthoknaba sil langba chatpa kaithel nupi singna tongba gari amada atopa gari amana thomjilakpadagi kaithel phambi nupi ama sire aduga sahi taraga humdoirom gi nupi macha ama yauna miyoi tara sokle haire thogdok asing ha numidang pung nipan lom tarakpada Thoubal police station gi manung chanba wangjing kaithel da thokibanai mapam adugi nupi singna phongdorokibada pangthokodoriba protest asida sajinagadaba potchai sing laikai laikai da sangduna miyam da thiluraga yumda hannaba amade thaubalomda potchai khara thilamnaba makoina tonglakpa eco van aduda tongkhatlaga thaunaba sem saduna leiringai tanja aduda Maruti Suzuki amana maninglomdagi thomjilakhiba nei thogdok aduda soklaba sing district hospital thaubalda hanbagi oina layeng chatharaba matung Rims hospital da refer tawkhiba nei soklaba sing adugi manungda miyoi ahumgi phibam de luna leire thogdok asiga mari leinana Thoubal police na case ama lokhatkhre haire Parliament khanadragade malemda thak thak nihanba mama singi lan hauraga nei nongjugi parliament mifamda political party singna tha ahum phajilaglaba manipur gi awaba gi phibam asigi matangda puthoktuna khanadragade malem thak thak nihanba mama singi lan hauraga ni haina maira paibi singna phongdokre wafam asi ngarang andro parking wangkhai angom laikai da pangthokiba mifam amada nandabala okramna phongdokiba nei laikhidrabi Lucy Maringda ikai khumnaba ullaga aroiba mathong mangam pangthokre tha asigi taraga mangada Imphal East ki mafam amada sakhangdaba singna nongmaina kaptuna hatkibagi palel PS ki manung chanba narum khuldage Lucy Maring sahi yangkhai ga taret ki haksang Jenims ki mokta thamlakiba adu ngahan UNC amasung Kokomina chief minister ga unaduna wari sanaraba matung nakal ahum gi marakta yasinaba purakibadage ngarang ayuk postmortem examination tawraba matungda Mahaki mafamda aroiba ikai khumnaba utuna mathong mangam pangthokre